ngasi phongkhiba tongan manipuri se phongsing amasung thokhiba thawdo wathoksingdagi maruibi ipausing myamna thamjagi ahanbada sabung ko khunaudu kuki militant singna lawkhawbu yaru haina Laodarakhre ngasi ayuk pung 11:45 taba matamda lamlai kendragi yengang popi police station gi manung sana lairiba sabung ko khunauda lawmi singna lawkhawba madi law yainabigi thabuk paikhanaba honaringaida kuki militant singna lawkhawbu yaroi nathwai mangningdrabadi labuk thadolaga thunamang satkro haina Leibak macha tadaba wahei kya hairaga Laodarakhre hairi sabung ko khunaugi lawmi singna phongdorakpagi matungina kuki militant singna aduna sabung ko ki mamang thangbada tuisin hairiba singthak asidagi kuki militant singna ngasi Laodarakhibani masigi matungda khunja singi maikeidagi security force ta pau pibadagi BSF amadi Manipur police ki khangbu lawpham la thomjinduna akan mangak senbagi thabak sathaduna lawkhawba madi yeibagi thabak pangthoki haidi amaromdana Chief Minister Secretariat Chief Minister na siya lawduna hauzu oiriba Manipur gi law and order gi matana wa khanakhiba hairiba mifam aduda Manipur DGP amadi atai police officers sing amadi Assam Rifles ki makok thongba kayana saruk yakhiba amaromdana miyoibigi pun hingminabagi lambida ayet papiba kuki sing marufong muthatpa mathautai Shishen Malem Simina Lainabani, Muebigi Pun Hingminabigi Lambida Madi, Mitay Singi Sokotpagi Lambida Ayet Papiduna Kurau Tangaliba Kukising Marufang Mutatpa Matautai Hena, Shishen Peace Committee Convener Angomsa Sinkain Fongdokre, Wapamasi Shishen Peace Committee na Hokiba Me Taraga Mangadi Hauna, Lalgi Sighting Nangliba Mitay Furuki Isilinaw Sing the Angamating Pang Bigim Hasatarakoina, Nasi Hokiba November Tareta. Khulai matik sana paiba kuki militant sing Imphal East ki kangsup singkhong da mitay singi mathakta Laodarakhpada aso apan nangduna hauju ras ministry da laying sathariba khul ngakpa volunteer ani amasum BDF ama police personnel ama punna miyoi marida makoigi ana layingbada mating oinaba silgi mating pangbagi thoromda phongdokhibani singkhaina makhatana hai mihatpa kuki singna mitay furupu muthatna bahonarkiba lalasi kaidongoi loigani haiba ngamdri Maramaduna Mama Mapa Masa Masu Singna Satok Sintobda Kuki Singna Kundaba Lam Singna Satanaba Watem Tawil Leka volunteers Singna Su Makhatana Makhataba Manau Singna Hiramasita Pautak PBIK Kuki Singa Silamda Masita Kundari Miampuna Hingmina Pam the Hingsai Tamba Mitay Singi Sokotpagi Lamzil Ayet Papiri Furb Amani Haiduna Kuki Purvasi Mapung Pan Muthat Pamatautai Makoi mitay sing itat tatana khatna bahawraga legadori mi sing su yamdaba kuki singna mitay singda khatna bahawbada natana khut tharaktuna mi hat pangamliba si makoida asoba thauna piba kangbu ama leire tapani kangbu adu kanano haibadu khangdok minaba mathau tare haiba wafam su thamkhip lakliba kumsing English singani taraga tarukta India ra pangthokadoriba Olympic Games lamdam masigi mitay sanarui masing yamna yawnaba kana sem saduna legadaba matam masida kuki singna mitay bu namthanaba khanaba hawduna leire masigi mathakta kumsing English singani ga nifuga nipan India si malemgi sakolaba Leibak sing manung sannanaba kana honariba sida Manipur India gi saruga mo oina sokatpa lamjel sida yawbangamnaba honagadaba sida kuki singna mitay singna onchilaga thatar ulom lal tawraga leire Maramaduna miyoibiki sokot lamjel da ayet pa apam piriba mi ushtaba kuki furbasi lamdam asidagi mapung phana muthatpa haibasi tangai fadaba ama oire haiba wafam singkhaina thamki ngasi session forum Chief Committee na mating pangkhiba singa dudi khulngakpa volunteer khundrakpam semorjat amasum khuraizam nanau BDF oiba mutum basanda amasum police personnel naurem kishani ngasigi khongsada duda forum asigi maru oiba thomi kyasu saru yakhi hadi Atopa Pomana Amokona Fogok Sau Ikaida Way Forward campaign Satakre All Manipur United Clubs organized Amokona Paring Nine Satrapa Way Forward campaign Sarwa Moina Ngasi Fogok Sau Ikaida W Basanta President United Clubs Organization of Manipur District UCOBID Kaitala Kegesana President Fogok Sau Makhalekai Merapai Bi Apun Malup Komdram Ratan President Kangbai and surrounding village United Clubs Organization KSBUCO TS Ajit President National Research Center NRC S Santos Vice President Amukona President Member Oidana Pangtokin Santos Koizam Secretary Organization Amukona
wahogdo warol amasum Dr. Norendra Thoksum Secretary General na nungyoeba warol piduna way forward campaign sa hawdoki campaign asigi marueba wangang roi oina Laisram Krishna Chandra Secretary Publicity amuko TS Ajit President NRCS Sanjoy Vice President amuko na saryaki Manipur khunai da hanagi matau gumna tangduloi taba phibam da hanjilakna bagidama Dimanipan Bharat lenga ki Prime Minister Narendra Modi da pisin khibadusu miyamna khanki Demand sing adu athubu matamna khulai paiduna hana sunaba tawriba silefanba wathok asina hakthingna sukolaba mayu maikai law inkol amusum lan thu mang takraba mafam khangdana lanjenarakliba miyoi singi damak nahunana khunda laita hanbegi thabak pakhatpa amasum mapung phawa peace progress amatawba Bharat Sangbidan ki article ahum suba semdokpa Manipur apunbegi lamgi saktam mungak tuna thamnaba amasum tung tarakpada Manipur butugaiba mase tahananaba hotnarakpa kudimak mapung phana thingma ngamnabagidama Sangbidan ki article 3 da anauba clause am hapsanba yauri Makatana demand sita palibri Manipur amasum Bharat ki security ngangnabagidama ain kaina sanglakpa mito mian cha singbu masa khangdokpa ngamnaba athubu matamna National Register of Citizens NRC thabak tongtokpa District Recognition Committee ama semba amadi masigi makhapona kangluk phurup naina semganaba honariba political unit singasi lehenba makalamatagi tokhaiba lenga leinadaba amasum kangpokpi district hanagi Sadar Hills asi thugaiba amadi Bishnupur district asi reorganize tawba sindokpa semdokpa Special Administration Zone sing semba A More Special Administration Zone semba B Biyang Administration Zone semba yauri loinana community amasum reserve forest ngak tuna thamna ba amadi kannabagi dama English ngamaga samapan ga kuntraga nithoi ki Manipur State Darbar resolution adu mapangal ka hanba thoklibi irang asigi khwaidi ki maroiba horapam oiriba maram habiti drug lalon itik narco trade amasum poppy park sana thaba simaru phangna pumut mutat pasini Thamkiba demand sing asilamda masigi miyamna nainamina duna manab agenda amagi makhad ama toina khungjang sangsimina saibo wapam amukona miyamna thamki atoba pawmandana khunja mangagi khunja singna loksa lawidana ba mifam bangtokre Imphal East District ki manungsana lairiba khul manga haibadi harauro ngairangban morok ingkhol sarau thelamadi tawrem khulgi khunja sing goiba mifam amangasi harauro da pangtokre Mifam asi pangthoklaba matungna khunja singna paumisna phungdorkhibadi handaki sayesi irang thokpa maramna law ningthina uba ngamdre maduna yamna wana honaduna law khara unaba honaba sisu aduki matik phibam phatre maduna phawgi pothok aduki matik handana thoklagani lawmi singi awaba si ubiraga lawpu singna lawsa lawbiganu haina phungtokhi makhatana khunja singna phungdokhibada Manipur lenga ki athuba miyeng sangbiduna law lokpa loiraga hangduna lehogudri bulopam singa siga sanaba ningtham mahi marong sing thana bagidamakta lengana lawmi singna maru marang sing athubu matamda phongan biu haikenasu pausna makhatana supalakli atopa pawmana athobu singi ningsing numina ireisa singda ireiba kidamak kathokning magi ithil piribani pripak kumsing English singa maga samapan ga humdraga nipangi na bemer taraga nithugi ayu anganbada kamengi Laimarokta leiba pripaki transit kem amada CRPF amasung Manipur Police ki apunba force amana khanghaudana landaraktuna kem adura leiba pripaki diren amasung Kavikant aduga PLA ki diren puna leiba ki mamol yamlaba athauba ohum leikidaba amadi kumza English ngamaga samapanga marfuga mangagi November taragani thogi numidang weramda kabo waxing da leiba Sugar Factory ki complex manungda duty taba security ki makuta party ki lusing purel RK Tulasandra Allies Loya Tava Laikidaba Taudo Loinana Leibak ki mang ki beningtama hanjinanaba lisang sina satharagli beningtam yawal lanteng sigidama thawaina pontapi graba athauba athaubi singbu ningsing duna kumsing English ngamaga samapanga humdraga mapangi November taraga nithoidigi Red Army pripakna leptuna pangthoktuna lakpa athaubu singi ningsing numit lakliba November taraga nitho English nganiga kungo homdoigi numaising numit tokle hairiba numit asida makalamatigi harau kumai tawbigano loinana numit asigi numidang na yumthong kudingda maira katpiu amadi laikidraba athauba athaubisingi ningsing khubamda maira katpiu haina aina thingraba Manipur gila hulup People's Revolutionary Party of Kanglaipak Pripaki SARS DF Hears Publicity and Propaganda gi thaupuriba Leibak ngakpa luwang na press thorpa sirulamana haidi
Seoul Sinai, Hawkipa me ahum digi iramdam Kangli Pakistan district ani ahumda Kanghodana, Haurakib Irangaduna Singasi Maxule Palatana, Lamdam Siki Singkong Singata Kundari, Iresa Singi Yum Sing the Lepalatana, no make up Sinduna, Miambu, Tangdulita, the Piva Mamada, Tarak Hunduna lady. Singkong Singyada la riba laufam singna law lokpa lawmi isil inaw kayada so aki akang nanganduna law lokpa ngamandana ba lep laitana numay kapsili lala sin horakpada mitay Ameriko ki kanglup ani kuthokna ba communal class oina lawrambaga loinana makatarakpada kuki purup singna mitay Hindu minority na tribal Christian minority da tuhot na het pibani mitay singna lam karamadagi tribal gilam khopsin ba yana ba SD demand tawduna hotnarakpadagi irang si tholakpani haina Miam the Yamnakan Utuna, Asumbamak Mana Santoklami. India Gimanumus Mapan Power Mitationa Belenoina Launanki. Issue minority tribal, the majority Hinduna Naibibani, majority na minority Gilam Laushana Bohonarakwadigi tribal Sundu ethnic cleansing Toduna, mutation impalagi Taktorakibani. Poppy Tarivas imitation Sil Tadaraga, cookies in the Tanmani, drug lorti, Bilestagi Mitani. Tribal singna masagi Interland kanjaning magidamak mitay na Laodarakhre si Arayba kulay pa idon na bani mitay singalay minabang ngamnaroy separate administration na mapibiro Kuki ngakti gyueba haujikti tamda Kuki leitre singda na mitay leitre haibana singma narrative asida ahan bigoyna lala si horakpa do oira mamongni mathang Loisilak po na to papaman anga ani phabna sinaba miyoy khara police na faraga karigidama anga ani phangnaba langla langjin thiba ngamdribano hawkiba November mangadagi thiba khangdana leirakiba lamsang akham awang lekai digi maibam Abinash amadi ningthaujam Anthony nibu thiba khangdana leirakliba sida lenga sina athubada phangnaba honagadabani haiduna Kongpal Social Development Organization KSDO amadi Kongpal khaidam lekai ahalup nupi lupna Kongpal khaidam lekai market set wakat mifam phamduna khongjang changsingkre wakat mifam masida saruk yakibi khaidam lekai apun manupi lukki masin jatpi ima mana phongdokhibada Manipur nongma kangdana Kuki khulai paibisna nongmai bom kya kapsinduna misa miyam awaba piringai sida isa ani bu mafam khangdana mangkhiba sida Kuki khulai paibisna pharambiye habi sauna singnaba leire anga ani si phabra sena ba Kuki masa Miyay khra masu police na phakra banina karigidamukta anga ani si phangnaba langla langjin thidribino karigidamuk Manipur lengak na ahenba force thajinduna thina bo honadribano haiki ima sina makhata na phongdokibada mangkiba isa ani si phangnaba lenga sina tawbiya ba tawbiyu haina Manipur lengak ki pungning singsilaki wakat mi pamadura saruk yakiba singna mama oibisingi mitki pi amuhana tanbigano maibam Abinash amade ningthaujam Anthony Atubura Tadopio. Langana su Atubumatam Anga Anibu, Imung Manuna Sinabu Haibana Singba Plat Catching Pie than a walk at me from Staki. Kongpal Social Development Organization gi masin jatpa Rocky na lenga ki puning singshila dunhai. Mang ki ba anga aniesina hek pangdriba pawbo kongjang sangsiki gani. Imung manunga madi GAC sangshilak pi ihaw kuding da Kongpal Social Development Organization madi Kongpal khaidam lekai apun bat nupilu na saruk yagan hanisu fongdoki hari. Aduga hausiku ina di miyam pau si matanga sa lusinjarage masu miyam puna na update nga minasay nisu channel sige may kaya su miyang ima famda makatano sa tamzari.